Babysana misi nini gi Gen Strke kaokhre mayai lamigi mafam khara passenger service lepkhane Babysana misi gi JSC na laingak thamkiba wafamsing August 13 faubada thabak oina pangthoktrabadi September 2 gi ayuk pung 3 tagi September 4 gi ayuk pung 3 fauba Manipur pumba pung 9 gi Gen Strke ki khongjang tangsilagani heiri JSC convener in charge Gen Strke na thadorokpa serul amana jela thamliba JSC ki miyoi sing condition yaudana athuba matamna thadokadabani amadi chief minister masa Delhi ta chattuna case asi CBI da sinaduna CBI na paire haiba wafam yauba chesang JSC amadi miyamda August 13 faubugi manungda utkadabani haina taksinbaga loinana hairiba asi thabakto utrabadi pung 9 gi Manipur pumba Gen Strke ki khongjang tangsilagani hairi Gen Strke asida mai ising ana ayek amadi dharma gi thabaksing komthokani Gen Strke asida mahairoi lupsing ima lupsing CEO sing amadi club organization khudingmakna sawatpiduna Babysana misi gi justice phanganbiu haina su phongdorakle loinana JSC na changsingadaba khongjang matam gi oina miyamna khangangani haina su phongdorakle amaromda tha amaga numit 10 ni hena changsilakpa khongjangda jela phajinduna thamliba JSC gi khongjang loising amadi aso apan nanglaba iraicha singgi awabada saruk yazari haina su sairol asina phongdorakle Thengthang kayada JSC bu miyamna lana unabo laingakna oidaba kaya ngangkiba adu tha asigi kunga tarukki assembly mifamda thangmaibangi MLA KS Joy Kisan pukhalakpa wafamda chief minister na case asi CBI da sinadri haina phongdokkiba aduna laingaki oidaba ngangba adu mayek sengna uchare hairi assembly mifamda police department gi aranba kya puthorakpa matam aduda khulai paijadaba praja singda onsinduna mathauna utkiba kaya adu ikaiba soidana phauramgani haina su sairol asina phongdorakle mari lainaba pau amana Babysana misi gi achumba langjin puthoo haiduna JSC na changsilakpa khongjang sagwattuna Kamakya Transport Cooperative Society Limited ki makhada hianglamdagi wahengbam laikai fauwa passenger service tawriba gari sing hayang August 18 nongmagi sintha leptuna gari seloi haina society ki sairol amana phongdorakle amaromda ningthaujam Babysana misi gi achuma langjin puthoo haiduna JSC na changsilakpa khongjang sagwattuna Wabagai Transport Cooperative Society Limited ki makhada cheleba gari sing tha asigi 18 na sintha lepkani haina lakthokhrabane Society asigi sairol amada Kanchipurda leiba Standard Robert Higher Secondary School da class 7 tamlibi thangmaiban mesnam laikai dagi ningthaujam Babysana mahakna leiba school asigi boarding kada chingnaninga oina July 19 gi ayukta tharu yalaga leiram thaudok tha ama helaba fauba Manipur laingakna asingba langjin puthokpa ngamdaba laibak thibani haina su phongdokkibani